mayambu ahannamaktada panthoriklamgi maikaidagi ikoknona khurumjari ꯑꯩꯈꯣꯏꯅ ꯂꯦꯞꯇꯅ ꯁꯥꯟꯅꯖꯔꯛꯄ ꯑꯩꯗꯤ ꯍꯥꯏꯈꯤꯗꯦ ꯉꯁꯤ ꯑꯃꯨꯛ ꯇꯥꯕꯤꯔꯁꯤ ꯃꯍꯥꯛꯀꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯕꯨ ꯇꯥꯕꯤꯔꯒ ꯀꯔꯤ ꯑꯣꯏꯔꯤꯕ ꯍꯥꯏꯕꯗꯣ ꯄꯨꯟꯅ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ ꯄ꯭ꯔꯤꯌꯥꯒ ꯃꯦꯘꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯄ꯭ꯔꯤꯌꯥꯅ ꯃꯍꯥꯛꯇꯤ ꯑꯌꯣꯛꯄꯤꯅꯤ ꯃꯍꯥꯛꯀꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯦꯘꯗ ꯄꯥꯎ ꯀꯌꯥ ꯇꯝꯈꯤꯕꯗ ꯃꯦꯘ ꯄ꯭ꯔꯤꯌꯥꯗꯒꯤ ꯃꯃꯥꯏ ꯈꯔ ꯈꯔ ꯂꯩꯊꯣꯛꯄ ꯍꯧꯔꯛꯈꯤ ꯃꯍꯥꯛꯅ ꯈꯜꯂꯝꯕꯗꯤ ꯄ꯭ꯔꯤꯌꯥ ꯃꯇꯣꯝꯇ ꯄꯣꯛꯄꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯏꯅꯕ ꯅꯨꯡꯉꯥꯏꯒꯅꯤ ꯃꯍꯥꯛꯀꯤ ꯍꯌꯦꯡꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯁꯨ ꯍꯦꯟꯅ ꯀꯥꯟꯅꯒꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯄ꯭ꯔꯤꯌꯥꯕꯨ ꯅꯨꯡꯁꯤꯈꯤꯕꯅꯤ ꯄ꯭ꯔꯤꯌꯥꯒꯤ ꯊꯃꯣꯏ ꯄ꯭ꯔꯤꯌꯥꯒꯤ ꯃꯁꯛꯇ ꯃꯍꯥꯛꯅ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯕꯗꯤ ꯅꯠꯇꯦ ꯄ꯭ꯔꯤꯌꯥꯅ ꯃꯉꯣꯟꯗ ꯐꯣꯟ ꯀꯌꯥ ꯇꯧꯔꯕꯁꯨ ꯃꯦꯘꯗꯣ ꯇꯞꯅ ꯇꯞꯅ ꯃꯃꯥꯏ ꯂꯩꯊꯣꯛꯄ ꯍꯧꯔꯛꯈꯤ ꯐꯣꯟ ꯄꯥꯏꯅꯤꯡꯕꯒꯨꯝ ꯄꯥꯏꯅꯤꯡꯗꯕꯒꯨꯝ ꯐꯣꯟ ꯄꯥꯏꯔꯕꯁꯨ ꯊꯕꯛ ꯆꯤꯜꯂꯤ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯦꯛꯇꯃꯛ ꯍꯥꯏ ꯃꯦꯘꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯁꯤꯗꯅꯤ ꯄ꯭ꯔꯤꯌꯥꯅ ꯃꯦꯘ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕꯁꯦ ꯐꯖꯅ ꯈꯪꯈꯤꯕ ꯇꯁꯦꯡꯅꯃꯛ ꯄ꯭ꯔꯤꯌꯥ ꯌꯥꯝꯅ ꯂꯧꯁꯤꯡ ꯂꯩꯕ ꯅꯨꯄꯤꯅꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯔꯣꯖꯤꯅ ꯃꯉꯣꯟꯗ ꯃꯦꯘꯒ ꯈꯪꯅꯧ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯄ ꯇꯥꯔꯕꯁꯨ ꯔꯣꯖꯤꯒꯤ ꯃꯥꯏꯊꯣꯡꯅ ꯇꯥꯔꯤꯕ ꯃꯃꯤ ꯄ꯭ꯔꯤꯌꯥ ꯂꯣꯏꯅ ꯈꯪꯉꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯅꯤꯄꯥ ꯁꯦꯝꯂꯛꯂꯕꯁꯨ ꯅꯨꯄꯥꯗꯨꯒꯤ ꯊꯃꯣꯏ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯔꯤꯕꯁꯦ ꯀꯔꯝꯕ ꯃꯑꯣꯡꯅꯣ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕ ꯍꯩꯕ ꯅꯨꯄꯤꯅꯤ ꯔꯣꯖꯤꯅ ꯃꯉꯣꯟꯗ ꯄꯥꯎ ꯍꯥꯏꯔꯛꯄ ꯃꯇꯝꯗꯁꯨ ꯔꯣꯖꯤꯒꯤ ꯃꯥꯏꯊꯣꯡꯅ ꯇꯥꯈꯤꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯄ꯭ꯔꯤꯌꯥ ꯂꯣꯏꯅ ꯈꯪꯉꯤ ꯔꯣꯖꯤꯅ ꯃꯉꯣꯟꯗ ꯃꯇꯝ ꯑꯃꯗ ꯋꯥꯔꯤ ꯂꯤꯕꯗꯁꯨ ꯃꯍꯥꯛꯀ ꯃꯦꯘꯒ ꯈꯪꯅꯕ ꯂꯣꯏꯅꯕꯒꯤ ꯃꯑꯣꯡꯗ ꯋꯥꯔꯤ ꯀꯌꯥ ꯇꯝꯈꯤꯕꯅꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯂꯩꯕꯅ ꯄ꯭ꯔꯤꯌꯥꯅ ꯃꯦꯘꯕꯨ ꯆꯥꯡ ꯌꯦꯡꯕꯅꯤ ꯅꯣꯡꯃ ꯄ꯭ꯔꯤꯌꯥꯗꯣ ꯔꯣꯖꯤ ꯍꯣꯏꯗ ꯂꯥꯛꯑꯦ ꯃꯍꯥꯛꯅ ꯔꯣꯖꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯦ ꯏꯇꯥ ꯑꯩ ꯃꯔꯨꯞ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯅꯠꯇꯦ ꯃꯔꯨꯞ ꯑꯃꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯈꯜꯂꯤ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗ ꯀꯔꯤ ꯃꯃꯤ ꯇꯥꯏ ꯂꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯀꯔꯤꯒꯨꯝꯕ ꯅꯪꯉꯣꯟꯗ ꯗꯥ ꯃꯦꯘꯅ ꯐꯣꯟ ꯇꯧꯔꯛꯂꯕꯗꯤ ꯅꯪ ꯋꯥꯔꯤ ꯑꯃꯇ ꯇꯥꯛꯊꯣꯛꯀꯅꯨꯀꯣ ꯑꯩꯒꯤ ꯗꯥ ꯃꯦꯘꯅ ꯅꯪꯉꯣꯟꯗ ꯋꯥꯍꯪ ꯈꯔ ꯍꯪꯂꯛꯀꯅꯤ ꯅꯪ ꯍꯣꯏ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯨꯝꯉꯨꯀꯣ ꯔꯣꯖꯤꯗꯣ ꯏꯉꯛ ꯉꯛꯅ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯄ꯭ꯔꯤꯌꯥꯅ ꯍꯥꯏ ꯊꯕꯛ ꯈꯔ ꯂꯩ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯌꯦꯡꯒꯗꯕ ꯆꯥꯡꯌꯦꯡ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯤꯕꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯔꯟꯕꯨ ꯄꯥꯝꯕꯒꯤ ꯅꯨꯡꯁꯤꯕꯅꯤ ꯃꯥꯒꯤ ꯃꯊꯛꯇ ꯂꯤꯂꯥ ꯈꯔ ꯇꯧꯒꯗꯕ ꯂꯩ ꯅꯪ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯔꯛꯂꯕꯗꯤ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕꯗꯣ ꯅꯪ ꯑꯃꯨꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨꯀꯣ ꯔꯣꯖꯤꯗꯣ ꯈꯨꯝꯐꯝ ꯈꯪꯗꯦ ꯍꯣꯏ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯍꯥꯏꯔꯝꯃꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯦꯘ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯔꯣꯖꯤꯗ ꯐꯣꯟ ꯇꯧꯔꯛꯑꯦ ꯔꯣꯖꯤꯁꯨ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯦ ꯔꯣꯖꯤꯅ ꯐꯣꯟ ꯍꯦꯛ ꯄꯥꯏꯈꯠꯄꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯪꯉꯦ ꯔꯣꯖꯤ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯄ꯭ꯔꯤꯌꯥꯗꯣ ꯃꯥꯁꯦ ꯑꯌꯣꯛꯄꯤꯅꯤ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯥ ꯔꯣꯖꯤꯗꯣ ꯈꯪꯂꯦ ꯄ꯭ꯔꯤꯌꯥꯅ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯡ ꯌꯦꯡꯂꯛꯑꯦ ꯍꯥꯏꯕꯗꯣ ꯔꯣꯖꯤꯁꯨ ꯇꯞꯅ ꯈꯨꯝꯃꯦ ꯀꯩꯗꯧꯔꯒꯦ ꯑꯗꯣ ꯃꯦꯘꯅ ꯑꯃꯨꯛ ꯍꯥꯏ ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯆꯨꯝꯅ ꯁꯨꯝ ꯈꯪꯅꯤꯡꯗꯨꯅ ꯍꯪꯕꯅꯦ ꯔꯣꯖꯤꯅ ꯑꯃꯨꯛ ꯍꯪꯉꯦ ꯃꯥꯒ ꯂꯣꯏꯅꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯕꯥꯅꯤ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯌꯧꯅꯕ ꯐꯖꯅ ꯈꯪꯅꯧꯀꯣ ꯍꯥꯏꯗꯨꯅ ꯔꯣꯖꯤꯅ ꯍꯥꯏꯔꯛꯑꯦ ꯃꯦꯘꯗꯣ ꯈꯖꯤꯛꯇꯪ ꯊꯩꯗꯣꯛꯂꯒ ꯀꯥꯏꯗꯅꯣꯍꯦ ꯆꯨꯝꯅ ꯁꯨꯝ ꯂꯣꯏꯅꯕꯅꯤ ꯈꯪꯅꯕꯅꯤ ꯃꯥꯒ ꯑꯩꯒꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕꯗꯤ ꯌꯥꯔꯣꯏꯗ ꯐꯔꯦ ꯁꯤꯅꯤ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯇꯣꯛꯂꯁꯤ ꯅꯪꯉꯣꯟꯗ ꯑꯩ ꯋꯥ ꯑꯃꯗꯤ ꯍꯥꯏꯒꯗꯕ ꯂꯩꯕꯅꯦ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯊꯝꯃꯒꯦ ꯔꯣꯖꯤꯅ ꯍꯥꯏ
Kari wano? Kon haigano, nangna haiba yaradi hauji hairamo. Megan haire. Yadrida, kon hairage. Phone thambe. Megado, tatap sinaraga. Roji da muk, mamay lasilakada bugitawi. Mega se, taseng na mag, wakal lepa dinate. Mahak, awan chabagum tawi. Priya dagi, laptop laba matungda. Roji da muk, naksin nabso honare. Roji loiraga, kanada mo naksin gadawriba. Mataw asumna, matam kharagi tungdadi, nongma, mega gi number da, masak khangdaba number amadagi, message sama tharae. Message ado, nupi na tharakpagi message mawongni. Dada si ukibugum tawre. Dada ga iga nongmata thengna bi yagadra haiduna message amkak tharae. Megana message ado parba matungda pakhum halle. Kanano nangbu da ina masak khangde. Number ado namuk pakhum halle. Dada na ibu khangdrabasu dada bu de aina phajana khangida. Dada gi gyan taba, dada gi honaba kanba, yamna kalakchai aidi. Dada ga aiga nungti numit khudingi message thanaba, wari sanaba yagadra haiduna message amka tharae. Megado nukphet tawe. Yani nangmu kadai dagino, lam hairao, nangi lamsu aina khangde. Number aduna pakhum amaka halae. Dada khoiga yama lapnaba khun natida. Dada gi maramda loina aina khangi. Sak takpa ikai jabaginida. Megado number masak khangdrabasu nupi amana mataw adumna khairakpado mahak yamna haraujaki. Mahak khutakta phone tawsille. Phone adusu phajakhraba nupi amagi khonjenda paikhalae. Megana nangdi aibu karam kanda uriba haiduna hangi. Nupiduna hairae. Dadabudi aina yamna toina uida. Dadana chatpa khongthang khuding yamna lapna senajai aide. Megado khara haraubugum tawe. Megan hangi. Nakhoi chinaudi kayano. Nupiduna hai. Dada nupa yaudi khoigidi. Nupi ngakta anini. Megana o nupiduna mahirae. Dada ngaktang leraga call tawrakke. Somda ai thaba mata tawkiki ko. Megan hangi. Kai thabang no. Nupiduna hairae. Kai sunate dada. Ngasai ai car thoba tamlubane. Adu khara cham thokke tawba. Megado. Nogi car ga leibra haisibo. Nupiduna hairae. Laiye. Nupidugi wahayadda mega kariguma inot khara phawrae. Nupiduna car lay car chamugi harakpada mahaki wakhalda mawon khanba horae. Nupiduna dada thapmage kona tawragi ko. Megana thamo. Phone thamkhraba matungda mega wakhal kaya sanarae. Cars loiba nupi. Adudi yam thuna khangnadaba yadre. Kawine mamingsu hangaudre aidi. Mataw asumna megado wakhal kaya sanarae. Numittugi numidangdusu megaga nupiduga wari sanare. Megana ming hangi. Nupiduna sak khangnaba numitta ming take haire. Mataw asumna numit nini humni leptana makhoi ani wari sanarae. Wari sanaba matamda Megana hangi. Nangi khonjel se yamna toina hongi. Nang kaidawbage. Nupiduna hai. Kaisung tawde dada. Lo khara laibagine. Asumna wari kya sanarapuduna makhoi ani wari saringai. Priyagi number dagi phone tawrae. Waiting lairabasu Mega kaya paide. Nongna mangona message tharapliba wari sanariba nupisi wakhaldani Megana pungau ngauriba mangondani Megana lupchariba. Mathangi ayukta Priyagi number dagi
ꯃꯦꯒꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯃꯦꯒꯗꯣ ꯐꯣꯟ ꯄꯥꯏꯗꯦ꯫ ꯌꯥꯝꯅ ꯇꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯛꯄꯗꯒꯤ ꯃꯦꯒ ꯐꯣꯟ ꯄꯥꯏꯈꯠꯂꯦ꯫ ꯋꯥꯔꯤꯒ ꯁꯥꯟꯅꯕ ꯅꯪꯍꯧꯕ ꯅꯠꯇꯦ꯫ ꯅꯝꯕꯔ ꯑꯃꯗꯨꯅ ꯐꯣꯟ ꯇꯧꯁꯤꯜꯂꯛꯄꯗꯒꯤ ꯃꯦꯒ ꯄ꯭ꯔꯤꯌꯥꯒꯤ ꯅꯝꯕꯔ ꯑꯗꯣ ꯍꯣꯜꯗ ꯊꯝꯂꯒ ꯅꯨꯄꯤꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯅꯨꯄꯤꯗꯨꯅ ꯍꯪꯂꯛꯏ, ꯗꯥ ꯀꯅꯥ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣ? ꯃꯦꯒꯅ ꯈꯨꯝꯃꯦ, ꯀꯅꯥꯁꯨ ꯅꯠꯇꯦꯗ, ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯅꯦ꯫ ꯊꯝꯈ꯭ꯔꯦꯗ꯫ ꯐꯣꯟꯗꯨꯗꯤ ꯊꯝꯕ ꯅꯠꯇꯦ, ꯍꯣꯜꯗ ꯂꯩꯔꯤꯕꯅꯦ꯫ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯣ꯫ ꯃꯦꯒꯅ ꯑꯃꯨꯛ ꯍꯥꯏ, ꯅꯪ ꯍꯌꯦꯡ ꯊꯕꯛ ꯍꯥꯡꯂꯗꯤ ꯍꯌꯦꯡꯁꯨ ꯑꯩ ꯊꯕꯛ ꯂꯩꯇꯦ, ꯅꯪꯒ ꯑꯩꯒ ꯍꯌꯦꯡ ꯊꯦꯡꯅꯕ ꯌꯥꯒꯗ꯭ꯔꯥ? ꯅꯨꯄꯤꯗꯨꯅ ꯍꯥꯏ, ꯌꯥꯅꯤꯌꯦ꯫ ꯃꯦꯒꯅ ꯍꯥꯏ, ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 4 ꯑꯗꯨꯋꯥꯏꯗ ꯂꯥꯛꯂꯒꯦ ꯑꯩ, ꯅꯪꯒ ꯑꯩꯒ ꯍꯌꯦꯡ ꯁꯛ ꯈꯪꯅꯔꯁꯤꯀꯣ? ꯅꯨꯄꯤꯗꯨꯅ, ꯌꯥꯏꯌꯦ, ꯈꯪꯅꯁꯦ꯫ ꯗꯥ ꯑꯩ ꯊꯝꯃꯒꯦ, ꯊꯕꯛ ꯑꯃꯇ ꯇꯧꯈꯤꯒꯦ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤꯗꯣ ꯐꯣꯟ ꯊꯝꯈꯤ꯫ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯃꯦꯒꯗꯣ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯣꯡꯉꯤ, ꯅꯨꯄꯤꯗꯨꯒ ꯍꯌꯦꯡ ꯎꯅꯔꯅꯤ ꯍꯥꯏꯗꯨꯅ꯫ ꯁꯣꯝꯗꯁꯨ ꯅꯨꯄꯤꯗꯨꯅ ꯈꯜꯂꯤ, ꯗꯥ ꯃꯦꯒꯥ, ꯍꯌꯦꯡꯗꯤ ꯅꯪꯒꯤ ꯃꯇꯝ ꯌꯧꯔꯕꯣꯏꯔꯦꯗꯣ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯉꯁꯤꯒꯤ 3ꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤꯕꯨ ꯇꯥꯕꯤꯔꯒ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯍꯥꯏꯕꯗꯣ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯄꯟꯊꯧ ꯂꯤꯛꯂꯝꯅ ꯈꯨꯔꯨꯝꯖꯔꯤ꯫